Kangani Brinda Yaiskul kendra mirep oiragani lauthokre. Kangani Brinda na BJP leingaktagi afaba policy tholakani haibagi thajaba leite haina phongdokre. BJP leingaktagi afaba policy tholakani haibagi thajaba leite haina Yaiskul kendra trying to suba Manipur legislative mikhalda thengnakiba Hanigi additional SP Kangani Brinda na phongdokre. Yaiskul janmasthan leiba masagi yumda ngasi pangthokiba thoram amada lakliba taromdoi suba Manipur legislative assembly mikhalda Yaiskul kendra da mahak mirep ama oina songthokani haina laukthokkibaga loinana mathaki wafam asi phongdoktuna mahakna hai BJP leingak asina satharagliba policy asi makhatana adumak satharagadi lamdam asi loiragani haiba urakpadagi mahakna mikhal thengnanaba phirep lorokpane haukiba tarani thoi suba state assembly gi mikhalda mahak Yaiskul kendra gi mikhal oina thengnaki mikhal aduda mai pahodраbasu miyamna mahak putsauna sagatpikhi Manipurda afaba makhal gi policy semdana asumba maikaida purakpa haiba mahaki manglan asi state assembly yongna sangdragadi mangphongna bu ngamloidabana miyamna mapung phana sagatpiu mikhal mai paklabadi Yaiskul People's Council haina mingthonba kendra asigi ward marigi polling station kuntrani pandagi khangatlaba nominee singi oiba council ama semduna MLA amagi phongphom thokpa khudima council asida sinagani mahakna makha taraduna yengluba maikai khudimakta kaitharba Manipur asi semgatsi harabadi mama leibak nungsiba miyamgi ihul khangna thabak tawgadaba mihut thagatsi Manipur Regional Party gi ihau sagatpagi mathau sauna tari adubu ihau asigi laannabagi machak Lairabra haibagi wahangde adumak leire mahaki oinadi mahakpu saugaliba Yaiskul kendra gi miyamga tanarga miyamgi ihul khangadaba political party amada yaudna mikhal asi thengnana